Manipur Lengang Hill Area Council Singda Ahenba Autonomy Pinabagi Wafam Khanare Home Ministry na Maitai Kuki gi Mihut Singa Tangkak Nai na Wari Sanare Manipur the Thogli Bawathok Asigi Waroisin Purang na Bahonavada State Lengaki Maike the Gide Hauxi Lady Hill Area Council da Ahenba Autonomy Pibagi Wafam Khanare Adubo State Asigi Territorial Integrity the day Kaidaunung da compromise da Royhaina Center da Kangan Kray The Indian Express the Pongba Pawasi na Makata na Hai Manipur gi wathok asi hek haugalakpadagi kuki miyam na state asida tokhai balengak tandu na lakhibane adubu kuki singna taliba tokhai balengak ki demand asi kaidongnungda yaba ngamloi Manipur gi singda khundari ba miyam gi yaifana bagi thabak khanana ba matam pumbada thong hangduna lei Chingi Hill Council singda ahenba autonomy pina ba wafam phauba khanaba lei haidi ba wafam asi kuki singna yarabade wathok asi athu badal loisin ba ngamgani haina Manipur gi Chief Minister N Biren ga Yamna naknaba source amana The Indian Express the Pongdoroki Haire Pawasina Makata na Hai Manipur gi wathok asi athubada Loisinduna tangdu laita ba hanjin ba ngamna bagidamak Ministry of Home Affairs na Manipur gi maitai amadi kuki phurup ki mihut singa tangkak nai na unaduna wari sana bagi thabak lepa laita na sathare asumna wari sana ba se haujik phawbada tararak hena sathakre Loinana Union Home Minister Amit Shah masamakpo tangkak kaya da wari sana ba yauke Amarom the center gi mahut siladuna North East ki Security Advisor AK Misra nasu Manipur da suspension of operation su sathariba kuki militant group singa wari sana bage thabak lepta na sathare hauki ba sagol sel numitasu Manipur gi Chief Minister N Biren masamak laktuna Manipur da hokjik thogli ba wathok asigi matang da Home Minister ga unaduna wari sana ki ba laikhrabane Central Government ki source amana Indian Express da phongdorok pagi matungin na Manipur government na Center da propose tawriba wafam asida kuki singna hekta magyathok pagi wafam haujik phawbagi oina di laitre haujik su makoina tokhai balengak pibi na ba yamna kanna taksin ba leptre adubu ningthina wari sanarabade nakal anigi marakta yasinaba ma purakpa yabagi oithokpa lei masina taba topa pambai sing sizinaraga su Manipur gi sing amade tamgi ungkhanari ba se soidana yanabagi thaurang lei masigi da makta su yamna kupna khanari haire sairak asida Manipur gi wathok ase loisinaba Maitai amati kuki phurup ki lusingba singa wari sanana bagidamak Naga amadi Maitai pangal MLA punna mangana saba committee ama semkhrabane hairiba committee ase BJP gi MLA su oiriba Hill Areas Committee gi Chairman Dipu Gangmai na lusingle loinana member oina atopa Naga MLA ani amasung Maitai pangal MLA ani yauri haire India gi awang nongpoki atai atopa state kumna Manipur da su Autonomous District Council gi makhada singmi singna masagi saktam Inat amade lamna chingba kanjanabagi akaknaba khudong saba khara pire adubu atai atopa state kumna Manipur gi ADC aside 6 schedule chana de maramasina tokhaibe administrative entity oina laibagi mahutta state legislature gi makhada leiri haina so national media ma wiriba The Indian Express da phongba pawasina makhata re